Imexo the meeting tabby sing behind Bamoto no matin condition term oxary and sigmary bow me on the pizzery. Chahi ahum rongi matunda ngasi amuhana infal Dimapur Guwahati bus passenger service how great. Khelo India scheme da Manipur sport infrastructure development tawna ba lupa crore lising kuntra taruk chahum kuntra mathoi sanction tawbada India lehana yaw pikre paning ba FIR palamushum yang yaifana bohona bada akiba lait no hona kigan haina JFT convener jitendra ningomana phongdokre lonna laikhidraba nagami chamtaru ki hakchang CM gi banglo tamathillagani haina ethon kangmaina phongdorakle Mapungaba pau miyam de pizeri. Manipur lengang na state asida santi mahausagi punchida hanjin hannaba honnabagi manung channa ngasidagi amuhanna Imphal Dimapur Guwahati lambigi haukre asigumlaba singthaninga oiraba thabak asi charakna chahi ahumrom haibadi Manipur da thokhaningdaba crisis thoklaba matungdani ngasigi gari thaba hokhiba da bus ani amadi winger mangada punna miyoi chama kunmanga tongduna chatki asigumlaba Imphal Dimapur lambi asida chatpa hokhiba si state asida santi amadi mahausagi punchida hanjin hannaba honnabagi achawa khongthang amani ngasigi gari sing ado lamthabagi tharomda BJP ki MLA sing T Robindro S Premchandra L Ramesh Shor amadi atei transport official singsu saruk yakhi Kuki narco terrorism na Kangpopi district ki Lailon Wifi khulda liangmai micham taruk farga tamthina hat khibagi achuma wild fangalu haina ngarang namdilong da liangmai nagasang na changshin khiba khongjang da security force na kahenba thong chathabada miyoi kya so pan nangan khibagi thodo adu kokomina akan mamong da kandem tarakli kokomi ki IPR subcommittee ki convener Pizam Siam Chana Thadurak Pachol Aman Hai Khongjang asiga mailena miyoi mari Manipur police na fazin khraga numidang atheng bada thadokhibudu miyam henna shahonnaba amadi maram chaba miyam gi demand asi aranba tahanaba honabani haina lawi democracy chatpa leba amada micham miyam gi punchi am dilan thum ngak sen bai bisi lenga ki khwaidagi maru ipra mathawni lengang na mathaw tawba ngamlaktrabada miyam na pendabagi khongjang changsilakpa mahausani karigumba lengang na matik chaba thabak lokholamba thoklabadi miyam gi khongjang changsilamloi matam yanaba mongda paliba lengasna matik chaba thabak laktabadagi pendraba miyamna democratic oiba khongjang lepna changsilakibani ngarangi khongjang aduda ka henna sokloba miyoi mari hojik Janims hospital da yengduna lei dimanasiga mailena mamangda su miyoi kya aso pan nangkiba leikre miyamna khankiba mihuchina leba sigi tungda oihogada fiumgi matangda thausadaba kulunena masa gi shoidanaba amaso masagi assembly constituency dake Hendona wakal khan bangam tabagi mong thawong asi puari oihoduna lehoragani haibo khan thabiba chumi hairi Burgi sanarosina international gi thakta medal kya larokna India amasung Manipur bu malemda mingchet kya purakhibasi yenglaga Ministry of Sports amasung India lengakna Prime Minister Narendra Modi ki North East region da leidiba Manipur ki sanarosing medal henna puthokna bagi damakta Khelo India ki handaki scheme da Manipur ki sport infrastructure development tawna ba lupa crore lising kuntra taruk chahum kuntra mathoi sanction tawbada India lenga ki cabinet na ya pikre haina sai NERC Imphal ki regional director si Dandapani na ngasi DIPR ki auditorium tabang thokiba pawi mi phumada phongdokre Mahakna makhata na haikibada North East region da Manipur gi oina Khelo India gi oina anoba oina hapsinduna strategic vision da athletes hena puthokna makhoida sanabagi lambi semgatuna premium coaching advanced sports science amadi yumda leina competition import tawba Khelo India athlete lising tarage framework encourage tawna lising kunda hengat handuna sport discipline kontrada athletics masak Khangdokduna grassroots level amadi immediately transition tawduna structure sport system tawba yauri masida state action amadi 90:10 da North Eastern region da state share tawduna funding direct link tawraga talent progress
athlete retention amadi grassroots ki elite transmission tawduna sanarosing sangatpani haibasing asi Khelo India gi makhada school university regional gi journal thakta sport ki specific league ta expand tawbani Manipur gi takmo Ukhrul Churchanpur Senapati da Khelo India gi scheme makhada sport infrastructure semgatnaba ningthina yengsilaba matungda center ase thakre haikre nasigi pau informatuda yas ki secretary and Pravin na haikibada Manipur gi sanarusingna medal hek lauraga amumuk tat pathingnari basi yenglaga Manipur sports infrastructure semgatna ngang grassroots level da gi semgatnaba amati Manipur gi sanarusingna medal yamna lawba ngamba sport discipline 18 gi maramda India gi sport secretary ga unadna takshin kri haiki yagi thuda mayambi hondoini mayambi yaurakan da koi implementation da kari da mai pala kadoine haire aduna siki Khelo India si scheme si chaunu mai pan si aduga de Paningba FIR kaya panjarasu miyam gi yaifanaba honabada akibelait na hona kigani haina campaign for just and fair delimitation gi convener detenda ningomana fongdokre wapamasi state sida NRC hana update tawraba matung census tawbiyu haina khongthang changshiliba JFC convener Jitendra Ningomba gi mathakta Porampal police station na samon ama tharakhiba adugi matangda police station da masasat na wapam adugi SP ga unaduna wari shanarba matung pawmisinga unaba amada phongdokibani Jitendra na makha taradun hai miyam gi thabak tawba matamda balance yauna thabak tawbiyu lonana yariba makai police station singdasu paw fawiduna pamdaba thawdoksing thokdana ba honaminasi haibo apam police ki maikida ki thamlakhi adumoinamak JFD amadi lamdamasigi miyamnasu NRC update tawro matung census tawbiyu haina changchilba khongjang asida democratic oiba mawongda khongjang changchinduna lakli loina miyamna taliba demand asi lamdamasigi yellow fruit sing yaifana bathabakni loina leiba asigi yaifana ba khanduna changchilakpa khongjang singda paningba FIR kaya panjarasu maduda maning handuna kaidonungda cheloi Masida miyamnasu aikoina taliba demand asi fangnaba honabada ningkhanaba tawbiganu aikoigi leibak aikoina kanjaba haiba asi mahaushani loina lenga sina September thada famgadoriba assembly mifamda hiramasigi matangda pukhatuna warep lawani haiba asi angaba fawi amadi mareibak majati nungsiba miyam yaifanaba thabak tawani haina chongthorakliba miyamgi lujingbasing amadi hauji leiriba political party singi Mihut Singna BJP lengang khakta taishinabagi mahut miyamgi amadi tungi mirol kannab honabada miyamgi mihut oidrabasu thabak tawba yai haiba asi khangbiu hainasu mahakna makhatana phokhi nuai gudu wadi mangi sin ka sukai dio sigi affair ji ori mu sisano haidana Manipur miyam da ai pung kitang thokochari engon da tawre haidana pung handa bi bu tawi no masi akoi pame ba no NRC no census se phangda ba yade akoi tungnam sat ki oiba akoi yelong mi kan da ba yade Manipur sin kan da ba yade ai bu se masida hoji pogu stand to minasi haina thamjari No NRC, no census haiba demand da changshilakliba khongjangi saru ama oina Kanglei Indigenous Martial Art and Cultural Society ki makna show census pangthok tringai NRC update hana tawgadam haina wakat mifam jathakre Palace Compound leiba Government Dance College mamang da jathakiba wakat mifam aduda ki mas ki makhada thangta tamliba mahirukyana saru yaki wakat mifam aduda saru yakiba ki mas ki Vice President Thangjam Suras Nahai Central Amadi State Government na atuba matamda miyamgi apamba thabakta ontho NRC updation tawduna Manipur gi amadi India gi asengba citizen sing masak khangdoklaba matungda census pangthokpana pumnamaki apamba oigani tungi mirogi khanduna changsilakliba miyamgi ihosda ki makna shu mapung fana saukali ifongdoki da tholkadaba khudong chadaba amadi mayok nagadaba adugumba mayam adu khanjarakana ngasi ki makna sinjaraga koigi ngasingumba citizen protest ji tawjabani maramaduna Manipur government amadi India government na koi appeal tawjaningbasi census tawjingaida atu matamde NRC tawna thorang tawbiba amadi masigi matangda atu matam thabak lokot binaba hajari
NRC update tawna Manipur dagi mitop athubada khandokadabani yelhongaidagi leminaraklaba jati furup indigenous people se khakta mikok thigadabani yungkok amadi mikok thibagi thabak lingasna NRC update tawdu fawba Manipur miyamna yabang ngamloi haina ngarang Bisnupur district ki kumbi kendro gi manung chanba wangu napachik take hauraga wangu ahalo samoksang awang lekai ke thir masa fawba lamnam dugi miyamna maira gi khongcha chatkre पुनः लमजिंग मैरा यूथ क्लब अमदी वांगु नापचिक मैरा पाइबी का पुनः खुसनतना चतखिबा मैरा रैली अदुदा नो एनआरसी नो सेंसस मणिपुरी सक्तम कायबी यारोय लॉन्ग क्लिप मणिपुर एनआरसी अपडेशन बिफोर सेंसस हाइबा खुलाव क्या सुलावखी मैरा खोंगचत अदुदा सरुक याखिबी मैरा पाइबी लुचिंगबी पुजारानी कौबी अमन हाय मणिपुर तंगदु लैताबा शांति हंजिलक्त्रिङै NRC update tawna mitop khandok tingaida mikok thiba yaroi karigumba lengas na ngami haibagi matagum NRC tawdingaida mikok thinaba honarak masidagi kanba khongjang kaya changchinaba sem saba lori hayadna miyamgi apamadi manipuragi illegal immigrants sing athubada NRC tawna khandokadabani yelhongwaidagi lamdam sida khundamiduna laiminarakliba jati furup khakta mikok amadi yungkok thigami yungkok ni mikok thibagi ayaba si NRC tawdi fawba lamdam sigi yelhom miyamna yaba ngamoi haiki Joint Tribes Council Foothills Naga Coordination Committee amadi Native People Committee na lailun bai faida khulai paiba militant singna farga tamthina hatkraba naga micham taruk hat Naga micham taruk hat kiba amadi langka liang mai khulgi micham ani hat kibada chenaba sing fagadabani amadi mi hat sing asige atumba wayal fangangadabani haina kangna tongbidagi hauraga namdilong fawba rally chatki haiba rally chatlingaida state amadi center ge apunba security force singa micham miyamga muknabada security singna tear gas shell amadi rubber bullet kap thorakpada micham miyam asopan nanghan khibabo all Manipur United Club Organization amukona akanba mongda yanunda wa fongdurakle Yunena hauji asopan nangliba miyoi singbu layang liba Jenims ki mari leinaba doctor singna asopa singbu yam section yengbinaba amukogi maikidagi apil tarukli state engakna michung mikhai naiba thoksil chathaba nang kanglo furup singi marak de hena tam thiba thodok thokhan batana tana sirasda ing tappa lehanbada akaiba oirakle aduna lengakna manaba miyeng thabiduna kanglo furup khudingmakpo manaba yengu manani yengu furup khudingmak lengakni kullu democracy chatpa lenga amaki machit ki wangmanda thabak tawrabadi Indian democracy ki masak mangsilakani miyamgi khonjel tagadabani democracy khangadabani haina amukogi secretary publicity ki chel abna fondorakle Jenims ki Miriel Sangda numit chamani leyaklaba Naga micham taruki achumba wayal fanghandrabadi CM gi banglo tamna thillagani haina Joint Tribe Council Coordination Committee Imphal Area Coordinator Athon Gangmai na fongdorakle apam masing asi lailon wifi dagi fadna mihathina hatopi khraba naga micham taruk Jenims ki Miriel sang thamlakpa numit chama surakpada nungaitaba fongdopagi thoramga mailena mahangna fongdokhibane Mahakna makha taraduna hai chatliba chahi asigi me 19 da konchakhulgi naga khunja singbo lailun wifi da fajinduna naga nupa micham taruk miyoibagi minu amata yawna ko ki narco terrorist na tamthina hatolakibadagi ngasi fawba Jenims ki Miriel sang lailakhiba asi ngasi ka thana numit chamni surakle basida ngasi fawba state lengak amadi central lengak na naga micham taruki sem kiba charter of demand sing thabak oina thabak to onthok pamate electric demand asi fangna bagi damakta makhal makha kayagi khongjang changsin balai kre dubo lengas na taroi haibagi matagumna tumin leishiliba asi makha tana chathaduna leirabadi nomadi sungsoisoina Jenims ki Miriel sang leiriba naga micham taruki thawayawdraba hakchang asi CM banglo tamna purakani haibasi lengakna khangadabani maduda misimina kaya ama tholakpada natna naga micham kaya bushu masagi famdage naga MLA kaya bushu masagi famdagi thadokadabani haiba khongjang kaya su changsilakani khongjang kaya si changsilakringai athuba matamda naga micham taruki achumba wayal athuba matamda fangalo fongdoki khosanti gi wari kaya ama sabachali adu
ꯑꯩꯈꯣꯏꯗꯗꯤ ꯏꯇꯠꯇꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯨꯀꯤꯁꯤꯅ ꯅꯥꯒꯥꯁꯤꯡꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯁꯦ ꯍꯥꯠꯇꯣꯛꯇꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎ ꯆꯠꯊꯔꯤ ꯀꯔꯝꯕ ꯄꯤꯁꯅꯣ ꯑꯩꯈꯣꯏ ꯅꯥꯒꯥꯗꯅ ꯑꯩꯈꯣꯏꯗ ꯄꯤꯁ ꯍꯥꯏ ꯀꯨꯀꯤꯗꯅ ꯃꯣꯏ ꯐ꯭ꯔꯤ ꯊꯥꯗꯣꯛꯏ ꯃꯁꯤ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯨꯝꯕꯁꯤ ꯍꯟꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛ ꯊꯝꯖꯕꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯞꯄ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯅ ꯄꯤꯖꯔꯦ ꯆꯍꯤ ꯑꯍꯨꯝ ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯒꯨꯋꯥꯍꯥꯇꯤ ꯕꯁ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯍꯧꯈ꯭ꯔꯦ खेलो इंडिया स्कीम मणिपुर स्पोर्ट इंफ्रास्ट्रक्चर डेवलपमेंट तौन लुपा करोड़ 53,693 सेंक्शन तौबदा इंडिया लेंगना पीख्रे पानिंग एफआईआर पालबसु मियाम याइफन होनबदा अकिबलिकना होनकिगन हाइना जेएफटी कन्वेनर जितेंद्र निंगोमना फोंदोखरे लोनिना लेखिद्रबा नगा मिचम तरुक की हकचांग सीएम की बंगलो तम थिल्लगन हाइना अथुन गांगोइना फोंदोरखले इमेसोदम पिजबा ngasi ti matang se lo shinjare meeting tablo singbu khurumjare